ꯑꯩꯅ ꯖꯨꯁ ꯇꯣꯏꯅ ꯊꯛꯄ ꯗꯨꯀꯥꯟꯗꯒꯤ ꯂꯧꯔꯛꯄꯅꯤ ꯑꯋꯥꯊꯕꯤꯒꯤ ꯃꯔꯨꯁꯦ ꯃꯣꯏꯁꯦ ꯊꯨꯝꯕꯅꯤꯅꯀꯣ ꯏꯁꯤꯡꯗ ꯑꯃꯨꯛ ꯆꯥꯝꯊꯣꯛꯇꯗꯤ ꯌꯥꯗꯦ ꯏꯁꯤꯡꯗ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯁꯤ ꯑꯃꯨꯛ ꯍꯨꯝꯖꯤꯜꯂꯒ ꯌꯦꯡꯉꯒꯦ ꯅꯍꯥꯟꯒꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ ꯁꯤ ꯑꯃꯨꯛ ꯍꯧꯕ꯭ꯔꯥꯅ ꯌꯦꯡꯉꯒꯦ ꯁꯤ ꯊꯨꯝꯕꯅꯤꯅꯀꯣ ꯆꯥꯝꯊꯣꯛꯇꯣꯏꯅꯤ ꯐꯖꯅ ꯁꯦꯡꯅ ꯂꯣꯏꯅꯃꯛ ꯊꯥꯗꯈꯔꯦ ꯁꯤ ꯆꯥꯝꯃꯅꯤ ꯑꯗꯨꯒ ꯆꯦꯔꯪ ꯃꯊꯛꯇ ꯑꯃꯨꯛ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯀꯥꯕꯨꯛ ꯀꯥꯕꯨꯛ ꯐꯧꯔꯅꯤ ꯑꯗꯨꯒ ꯍꯨꯝꯖꯤꯜꯂꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯍꯧꯕꯅꯣ ꯌꯦꯡꯒꯦ ꯉꯁꯤ ꯗꯦꯠ 5 ꯃꯦ 2025ꯅꯤ ꯁꯤꯗ ꯊꯥꯗꯕꯤꯔꯅꯤ ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯀꯥꯕꯨꯛ ꯀꯥꯕꯨꯛ ꯐꯧꯔꯒꯦ ꯑꯗꯨꯒ ꯍꯨꯝꯖꯤꯜꯂꯒꯦ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯅꯨꯡꯁꯥꯗ ꯐꯧꯕꯤꯔꯅꯤ ꯉꯥꯛꯇꯪ ꯑꯗꯨꯒ ꯍꯨꯝꯖꯤꯜꯂꯅꯤ ꯀꯥꯆꯦꯟꯅ ꯀꯩꯀꯥ ꯏꯜꯂꯛꯑꯗꯕꯅꯤ ꯑꯩ ꯑꯊꯨꯝꯕ ꯁꯔꯨꯛꯇꯣ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯏꯁꯤꯡꯗ ꯂꯣꯏꯅꯃꯛ ꯆꯥꯝꯊꯣꯛꯑꯒ ꯁꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯍꯧꯕꯅꯣ ꯌꯦꯡꯒꯦ ꯂꯩꯔꯒ ꯍꯧꯕꯅꯣ ꯌꯦꯡꯒꯦ ꯑꯩꯅ ꯉꯁꯥꯏ ꯑꯋꯥꯊꯕꯤ ꯃꯔꯨ ꯐꯧꯈꯤꯕꯗꯣ ꯅꯨꯡꯁꯥꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯥꯖꯤꯜꯂꯅꯤ ꯂꯩꯕꯥꯛꯁꯤꯗ ꯁꯤ ꯁꯟꯊꯤꯅꯦ ꯎꯠꯅꯦ ꯇꯣꯠꯃꯤꯟꯅꯔꯅꯤ ꯁꯤ ꯁꯟꯊꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯕ ꯏꯟꯖꯥꯡ ꯅꯥꯄꯤꯗ ꯁꯟꯊꯤꯁꯦ ꯎꯠꯅꯦ ꯁꯤꯗ ꯍꯩꯖꯤꯜꯂꯅꯤ ꯑꯗꯨꯒ ꯇꯣꯠꯃꯤꯟꯅꯔꯅꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯍꯧꯗꯣꯏꯅꯣ ꯌꯦꯡꯒꯦ ꯑꯩꯈꯣꯏꯅ ꯁꯤ ꯆꯔꯨꯁꯤꯅ ꯀꯨꯞꯁꯟꯈꯤꯗꯣꯏꯅꯤ ꯍꯧꯕꯤꯔꯗꯤ ꯐꯅꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯑꯋꯥꯊꯕꯤ ꯌꯥꯝꯅ ꯊꯥꯒꯦ ꯇꯧꯕꯅꯤ ꯃꯩꯇꯩ ꯆꯝꯄ꯭ꯔꯥꯒ ꯃꯩꯇꯩ ꯆꯝꯄ꯭ꯔꯥꯗꯤ ꯌꯥꯝ ꯊꯥꯖꯤꯜꯂꯦ ꯍꯩꯅꯧꯁꯨ ꯌꯥꯝꯅ ꯄꯥꯜꯂꯦ ꯑꯋꯥꯊꯕꯤꯁꯨ ꯑꯗꯨꯝ ꯊꯥꯖꯤꯟꯒꯦ ꯇꯧꯕꯅꯤ ꯇꯣꯔꯕꯣꯠꯁꯨ ꯐꯖꯅ ꯊꯥꯖꯤꯟꯒꯦ ꯇꯧꯕꯅꯤ ꯁꯤ ꯃꯥꯂꯦꯟꯅꯤ ꯌꯥꯅꯤ ꯁꯤ ꯑꯗꯨꯒ ꯃꯔꯨ ꯍꯨꯟꯖꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤꯁꯦ ꯆꯔꯨꯅ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯝꯃꯗꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯍꯧꯖꯔꯛꯑꯅꯤ ꯍꯧꯕ ꯌꯦꯡꯒꯦ ꯃꯔꯨꯁꯤꯡꯗꯣ ꯂꯣꯏ ꯆꯥꯏꯁꯤꯟꯈꯔꯦ ꯁꯤꯅ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯍꯧꯕꯤꯔꯗꯤ ꯐꯅꯤꯌꯦ ꯄꯥꯝꯕꯤ 10-10ꯃꯨꯛ ꯍꯧꯔꯗꯤ ꯌꯥꯔꯦ ꯁꯤꯗ ꯑꯃꯨꯛ ꯆꯔꯨ ꯍꯥꯞꯄꯤꯔꯅꯤ ꯁꯤ ꯃꯊꯛꯇ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯂꯣꯏꯔꯦ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯍꯧꯔꯀꯥꯟꯗ ꯑꯃꯨꯛ ꯊꯥꯒꯠꯂꯛꯀꯦ ꯃꯩꯁꯤ ꯆꯥꯏꯁꯤꯟꯕꯤꯔꯝꯃꯒꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩꯔꯒ ꯍꯧꯕꯅꯣ ꯌꯦꯡꯉꯒꯦ ꯑꯩꯅ ꯑꯋꯥꯊꯕꯤ ꯃꯔꯨ ꯍꯨꯟꯖꯤꯟꯈꯤꯕꯗꯣ ꯍꯧꯔꯒ ꯂꯩꯔꯝꯃꯦ ꯗꯦꯠ 5 ꯃꯦ 2025ꯗ ꯍꯨꯟꯖꯤꯟꯈꯤꯕꯅꯤ ꯉꯁꯤ ꯗꯦꯠ
28 May 2025다 ꯍꯧꯔꯝꯃꯦ ꯅꯍꯥꯟ ꯈꯔꯗꯤ ꯆꯣꯡ ꯍꯧꯔꯝꯃꯕꯅꯤ ꯇꯨ ꯑꯋꯥꯊꯕꯤ ꯃꯔꯨꯅꯤ ꯁꯤ ꯆꯔꯨꯁꯦ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯨꯏ ꯆꯪꯉꯝꯕ ꯃꯥꯜꯂꯦ ꯍꯨꯏꯒꯤ ꯈꯨꯡꯒꯨꯟ ꯇꯥ ꯂꯩꯔꯝꯃꯤ ꯕꯦꯔꯥꯅꯤ ꯑꯃꯨꯛ ꯁꯦꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏꯁꯦ ꯇꯨ ꯁꯤ ꯆꯣꯡ ꯂꯩꯔꯝꯃꯤ ꯑꯩ ꯁꯨꯝ ꯌꯦꯡꯊꯣꯛꯄꯅꯤ ꯊꯥꯁꯦ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯃꯦꯗ ꯍꯨꯟꯖꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤꯗꯗꯤ ꯍꯨꯟꯖꯤꯟꯕ ꯌꯥꯗꯦ ꯍꯧꯗꯦ ꯑꯩ ꯁꯨꯝ ꯌꯦꯡꯕꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤ ꯂꯧꯊꯣꯛꯄꯤꯔꯅꯤ ꯄꯥꯝꯕꯤ ꯈꯔ ꯊꯥꯔꯒ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯄꯦꯀꯦꯠꯀꯤꯗꯨꯁꯨ ꯍꯧ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯕꯅꯤ ꯑꯗꯨꯁꯨ ꯅꯝꯃꯛꯀꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯈꯔꯒ ꯆꯣꯡꯈꯠꯂꯛꯈꯤꯅꯤ ꯍꯨꯏꯒꯤ ꯈꯨꯡꯒꯨꯟ ꯃꯥꯜꯂꯦ ꯍꯨꯏ ꯆꯪꯉꯝꯕ ꯃꯥꯜꯂꯦ ꯁꯦꯝꯃꯅꯤ ꯑꯁꯤꯁꯦ ꯁꯝꯕꯜ ꯈꯥꯔꯅꯤ ꯑꯩꯅ ꯆꯪꯗꯅꯕ ꯆꯨꯖꯥꯛꯁꯨ ꯈꯔ ꯊꯥꯖꯤꯟꯕꯅꯤ ꯑꯗꯨꯝ ꯍꯧꯋꯦ ꯊꯥꯕꯨ ꯊꯥꯖꯤꯜꯂꯗꯤ ꯄꯨꯍꯧꯗ ꯍꯧꯕꯅꯤ ꯃꯌꯥꯝ ꯍꯤꯡꯒꯣꯜ ꯂꯩꯔꯁꯤ ꯍꯤꯡꯒꯣꯜ ꯂꯩꯔꯒꯗꯤ ꯊꯥꯖꯤꯟꯁꯤ ꯌꯦꯟꯗꯦꯝꯁꯨ ꯐꯔꯕꯅꯤ ꯅꯣꯡ ꯆꯨꯈꯤꯕꯗꯒꯤ ꯆꯥꯎꯈꯠꯂꯛꯑꯕꯅꯤ ꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯤ ꯁꯤꯅ ꯄꯦꯀꯦꯠꯇ ꯂꯩꯔꯒ ꯍꯨꯟꯖꯟꯈꯤꯕꯗꯨꯅꯤ ꯆꯥꯎꯈꯠꯂꯕꯅꯤ ꯂꯨꯄꯥ 50 ꯄꯤꯕ ꯄꯦꯀꯦꯠ ꯂꯩꯔꯒ ꯑꯩꯅ ꯍꯨꯟꯖꯟꯕꯅꯤ ꯍꯧꯋꯦ ꯐꯖꯅ ꯆꯥꯎꯈꯠꯂꯕꯅꯤ ꯇꯨ ꯑꯋꯥꯊꯕꯤꯅꯤ ꯈꯔ ꯂꯩꯔꯒꯗꯤ ꯊꯥꯕ ꯌꯥꯔꯅꯤ ꯊꯥꯕꯒꯤꯁꯨ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯍꯨꯏ ꯆꯪꯗꯅꯕ ꯁꯦꯝꯈꯔꯦ ꯑꯍꯤꯡꯗ ꯆꯪꯉꯛꯄ ꯁꯣꯟ ꯁꯥꯏꯠꯇꯒꯤ ꯁꯤ ꯀꯥꯆꯤꯟꯗꯒꯤ ꯑꯇꯩꯗꯤ ꯂꯣꯏ ꯋꯥꯟ ꯇꯧꯁꯟꯕꯅꯤ ꯑꯗꯨꯒ ꯈꯔ ꯍꯤꯡꯉꯅꯤ ꯑꯗꯨꯝ ꯅꯧꯅꯁꯨ ꯈꯔ ꯆꯣꯡꯈꯠꯂꯛꯑꯅꯤ ꯑꯃꯨꯛ ꯁꯤ ꯂꯩꯔꯦ ꯆꯔꯨꯁꯤꯡꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯅ